ꯅꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ. ꯑꯩꯅ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ. ꯒꯦꯠꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯟꯅ ꯂꯥꯎꯔꯛꯈꯤ. ꯑꯩꯅ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ. ꯑꯩꯅ ꯆꯪꯉꯛꯄꯗ ꯆꯥꯛꯈꯨꯝꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤ ꯑꯃ ꯆꯦꯟꯊꯣꯔꯛꯈꯤ. ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯜꯂꯨꯕꯗꯗꯤ ꯅꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯏꯈꯦꯡꯂꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ. ꯊꯧꯉꯝꯅ ꯀꯞꯄꯗꯨꯅ, "ꯄꯥꯕꯨꯡ, ꯑꯁꯦꯡꯕꯗꯨ ꯅꯆꯥꯗ ꯇꯥꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡꯗꯨ ꯊꯥꯗꯔꯝꯃꯒ ꯀꯞꯄꯒ ꯀꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯂꯦꯝꯕꯅ, "ꯊꯧꯉꯝ, ꯊꯧꯉꯝ, ꯉꯥꯏꯈꯣꯅꯦ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯕꯣ?" ꯂꯦꯝꯕꯅ ꯊꯧꯉꯝꯕꯨ ꯇꯥꯟꯅꯔꯛꯏ. ꯊꯧꯉꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯇꯦꯡꯊꯥꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ. ꯑꯍꯤꯡ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯦ. ꯊꯧꯉꯝ ꯑꯍꯤꯡꯗꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤꯉꯩ ꯅꯣꯡ ꯉꯥꯟꯕ ꯈꯪꯍꯧꯗꯦ. ꯅꯣꯡ ꯉꯥꯜꯂꯕ ꯐꯥꯎꯕ ꯊꯧꯉꯝ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ. ꯃꯥꯒꯤ ꯅꯥꯛꯇ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯒ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯂ ꯊꯧꯉꯝ ꯍꯥꯏꯔꯤꯁꯦ?" ꯊꯧꯉꯝꯅ, "ꯍꯣꯏ, ꯃꯥꯅꯦ." "ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯏ ꯌꯨꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 14ꯃꯨꯛ ꯂꯥꯞꯅ ꯂꯩꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ." ꯊꯧꯉꯝꯅ ꯉꯛꯅ ꯃꯄꯤ-ꯏꯔꯥ ꯆꯦꯜꯂꯗꯨꯅ, "ꯍꯥ, ꯄꯥꯕꯨꯡꯕꯣ?" "ꯅꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯎꯅꯨꯄꯥ ꯉꯝꯕꯅ FIR ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯦ. ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯤ." ꯊꯧꯉꯝ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯤ. ꯂꯦꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯅꯥꯛꯇ ꯊꯧꯉꯝꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯇꯥꯕ ꯊꯥꯡ ꯑꯃ ꯇꯥꯔꯝꯃꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠꯇ ꯏꯔꯤ. ꯊꯧꯉꯝ ꯀꯣꯔꯠꯇ ꯄꯨꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯦ. ꯀꯣꯔꯠꯇ ꯊꯧꯉꯝ ꯄꯨꯊꯣꯛꯇꯨꯅ ꯍꯤꯌꯥꯔꯤꯡ ꯇꯧꯔꯤꯉꯩ ꯆꯥꯎꯊꯣꯏ ꯆꯪꯉꯛꯇꯨꯅ ꯍꯥꯏꯖꯔꯛꯏ, "ꯖꯖ ꯁꯥꯍꯦꯕ, ꯇꯥꯃꯣ ꯂꯦꯝꯕꯗꯨ ꯑꯩꯅ ꯍꯥꯠꯄꯅꯤ. ꯖꯖ ꯁꯥꯍꯦꯕ, ꯊꯥꯡꯗꯨꯗꯤ ꯑꯩꯅ ꯀꯣꯟꯅ ꯊꯝꯖꯤꯟꯕꯅꯤ. ꯑꯗꯨꯅ ꯆꯩꯔꯥꯛꯇꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ." ꯊꯧꯉꯝꯅ, "ꯑꯣꯏꯗꯕꯅꯤ. ꯄꯥꯕꯨꯡ ꯂꯦꯝꯕ, ꯑꯩꯅ ꯍꯥꯠꯄꯅꯤ. ꯑꯩꯉꯣꯟꯗ ꯗꯟꯗꯤ ꯄꯤꯕꯤꯌꯨ." ꯀꯣꯔꯠꯅ ꯆꯍꯤ 13 ꯁꯨꯔꯕꯤ ꯊꯧꯉꯝꯕꯨ ꯖꯨꯚꯦꯅꯥꯏꯜ ꯑꯣꯏꯕꯅ 16 ꯃꯟꯊ ꯏꯝꯄ꯭ꯔꯤꯖꯟꯒꯤ ꯗꯟꯗꯤ ꯄꯤꯔꯦ. ꯃꯉꯥꯜꯅ, "ꯃꯇꯨꯡꯗꯤ ꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ?" ꯊꯧꯉꯝꯅ, "ꯑꯩ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯨꯡ ꯁꯨꯁꯃꯥ ꯍꯣꯏꯗ ꯂꯩ. ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ. ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯣ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯐꯣꯇꯣꯗ ꯇꯥꯔꯛꯑꯦ. ꯑꯩꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯕ ꯎꯏ. ꯑꯩꯅ ꯃꯤꯗꯨꯕꯨ ꯇꯥꯟꯅꯩ. ꯀꯣꯟꯅꯊꯪꯗ ꯃꯤꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯦꯞꯈꯤ. ꯑꯩꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯦ. ꯃꯤꯁꯛꯇꯣ ꯃꯃꯥꯏ ꯍꯥꯡꯗꯣꯔꯛꯄꯗ ꯃꯥꯃ ꯆꯥꯎꯊꯣꯏ ꯑꯣꯏꯔꯝꯈꯤ." ꯊꯧꯉꯝꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯥꯃ." ꯆꯥꯎꯊꯣꯏꯅ, "ꯊꯧꯉꯝ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯔꯠꯇ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯤ? ꯃꯥꯃꯁꯨ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯨꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯥꯃꯅ ꯅꯨꯃꯤꯠꯇꯨꯗ ꯆꯩꯔꯥꯛ ꯐꯪꯂꯝꯂꯕꯗꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ." "ꯑꯣꯍꯣ, ꯄꯪꯉꯤꯗꯀꯣ ꯊꯧꯉꯝ. ꯅꯣꯛꯅ ꯆꯥꯎꯕ ꯁꯃꯥꯖꯁꯤꯗ ꯅꯧꯔꯤꯕꯤ ꯅꯉꯣꯟꯗ ꯃꯤꯌꯥꯝꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯅꯪ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗ꯭ꯔꯥ? ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ?" "ꯃꯥꯃꯥ, ꯄꯥꯕꯨꯡꯗꯣ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯤꯌꯦ." "ꯑꯩꯁꯨ ꯈꯪꯉꯤ. ꯅꯪ ꯃꯥꯃ ꯄꯨꯝꯅꯃꯛ ꯈꯪꯉꯤ. ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯥꯠꯄ ꯃꯤꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯃꯥꯃꯥ?" ꯆꯥꯎꯊꯣꯏꯅ ꯀꯞꯂꯗꯨꯅ, "ꯈꯪꯉꯦ. ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯁꯥꯎꯔꯒ ꯆꯠꯈꯤꯕꯗꯣ ꯇꯥꯃꯣꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯟꯅꯔꯛꯏ. ꯒꯦꯠ ꯂꯥꯟꯊꯣꯔꯛꯄꯒ ꯅꯪ ꯀꯀꯥ ꯉꯝꯕ ꯍꯣꯏꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ. ꯇꯥꯃꯣꯗꯣ ꯑꯩꯅ ꯇꯥꯟꯅꯔꯨꯔꯒ ꯃꯈꯣꯏꯅ ꯄꯨꯈꯤꯕ ꯃꯐꯝꯗꯣ ꯌꯧꯕꯗꯗꯤ ꯇꯥꯃꯣꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏ 5 ꯁꯨꯏ: ꯅꯈꯨꯔꯥ ꯉꯝꯕ, ꯅꯥꯟꯗꯣꯝꯆꯥ ꯏꯕꯦꯌꯥꯏꯕꯤ, ꯉꯝꯕꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ 3 ꯑꯃꯒ." ꯊꯧꯉꯝꯅ ꯉꯛꯅ, "ꯀꯔꯤ ꯍꯥꯏꯕ? ꯀꯀꯥ ꯉꯝꯕꯒ ꯏꯟꯗꯣꯝꯆꯥ ꯏꯕꯦꯌꯥꯏꯕꯒꯅ?" "ꯃꯥꯅꯦ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯩꯕꯨ ꯇꯥꯟꯅꯔꯛꯏ. ꯅꯥꯀꯟꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯕꯗꯒꯤ
ꯑꯩ ꯂꯣꯈꯥꯗ ꯑꯣꯟꯊꯈꯤ ꯑꯩꯕꯨ ꯁꯤꯔꯝꯂꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯆꯠꯈꯤꯕꯅꯦ ꯊꯧꯉꯝ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯀꯞꯄꯛꯏ ꯃꯉꯥꯜꯅ ꯊꯧꯉꯝꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯕꯤ ꯊꯧꯉꯝ ꯁꯦ ꯀꯞꯀꯅꯨꯁꯦ ꯊꯧꯉꯝꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯥꯃ ꯆꯥꯎꯊꯣꯏꯗꯤ ꯊꯧꯉꯝ ꯆꯥꯎꯊꯣꯏ ꯂꯩꯈꯤꯗꯕꯒꯤ ꯑꯃꯗꯤ ꯏꯕꯣꯍꯜꯅ ꯂꯤꯔꯛꯄ ꯋꯥꯔꯤ ꯊꯔꯣꯕꯨ ꯂꯣꯠꯇꯨꯅ ꯂꯥꯌꯦꯡꯂꯛꯄ ꯄꯨꯝꯅꯃꯛ ꯃꯉꯥꯜꯗ ꯂꯤꯔꯤ ꯃꯉꯥꯜꯅ ꯊꯧꯉꯝ ꯂꯥꯛꯑꯣ ꯆꯠꯂꯁꯤꯁꯦ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯤꯟꯒꯅꯨ ꯑꯩ ꯂꯩꯁꯤꯗꯤ ꯅꯪꯒꯤꯗꯃꯛ ꯊꯧꯉꯝ ꯃꯉꯥꯜꯒ ꯄꯨꯟꯅ ꯍꯜꯂꯛꯑꯦ ꯊꯧꯉꯝꯒꯤ ꯌꯨꯝ ꯌꯧꯕꯒ ꯊꯧꯉꯝꯗꯨ ꯂꯩꯍꯧꯔꯦ ꯃꯉꯥꯜꯅ ꯑꯩ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯊꯧꯉꯝꯅ ꯃꯉꯥꯜ ꯆꯠꯈ꯭ꯔꯦ ꯊꯧꯉꯝ ꯃꯌꯨꯝꯗ ꯆꯪꯉꯛꯏ ꯊꯧꯋꯥꯟꯒ ꯊꯔꯣꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯔꯣꯅ ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯥ ꯊꯧꯉꯝꯅ ꯍꯜꯂꯛꯑꯦ ꯏꯃꯥ ꯅꯅꯥꯎ ꯅꯨꯡꯗꯥꯡꯒ ꯆꯥꯛꯀ ꯆꯥꯔꯒ ꯐꯖꯅ ꯍꯜꯂꯣꯀꯣ ꯊꯧꯋꯥꯟꯅ ꯅꯪꯅ ꯈꯨꯠ ꯌꯦꯡꯉꯣ ꯍꯥꯏꯔꯣ ꯊꯧꯉꯝꯅ ꯍꯣꯏ ꯍꯣꯏ ꯌꯦꯡꯉꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥ ꯂꯩꯕ ꯆꯠꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯊꯧꯉꯝ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯃꯐꯤ ꯍꯣꯡꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯉꯥꯜꯅ ꯀꯣꯜ ꯇꯧꯔꯛꯏ ꯊꯧꯉꯝꯅ ꯍꯜꯂꯣ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯍꯤꯞꯄꯝꯕꯅꯦ ꯊꯧꯉꯝ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯔꯥꯡꯅꯩ ꯅꯪꯒ ꯏꯃꯥꯒ ꯈꯛ ꯂꯩꯕꯗꯣ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯗꯥꯉꯥꯟ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ ꯌꯨꯝꯗꯗꯤ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯁꯨꯁꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯨ ꯂꯩꯔꯤꯌꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯒ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯍꯜꯂꯣꯅ ꯍꯥꯏꯕꯅꯦ ꯑꯣꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯊꯧꯉꯝ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯪꯉꯣ ꯗꯥꯉꯥꯟ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯅꯨꯡꯁꯤ ꯆꯥꯡ ꯍꯥꯏꯔꯛꯑꯣ ꯗꯥꯉꯥꯟ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯗꯤ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯇꯝꯕꯒꯤ ꯂꯦꯞꯄ ꯂꯩꯔꯣꯏꯌꯦ ꯊꯧꯉꯝ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯈꯪꯗꯦ ꯑꯩꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯁꯦ ꯅꯪꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯦ ꯑꯩꯁꯦ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯗꯥꯉꯥꯟ ꯅꯨꯡꯁꯤꯕꯁꯦ ꯉꯛꯇ꯭ꯔꯥ ꯅꯨꯡꯁꯤꯕꯁꯤꯅ ꯃꯤꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯔꯤ ꯅꯨꯡꯁꯤꯕꯅ ꯑꯐꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯍꯟꯈꯤꯕꯁꯨ ꯌꯥꯎꯏ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯁꯨ ꯀꯌꯥꯅꯤ ꯄꯨꯝꯅꯃꯛ ꯊꯥꯖꯕ ꯍꯥꯏꯕꯁꯤꯅ ꯄꯨꯔꯤꯕꯅꯤ ꯊꯥꯖꯕꯒꯤ ꯆꯥꯡꯅ ꯋꯥꯡꯂꯤꯕ ꯃꯈꯩꯗꯤ ꯀꯥꯏꯅꯕꯒꯤ ꯂꯝꯕꯤ ꯎꯔꯣꯏ ꯑꯗꯣ ꯊꯧꯉꯝ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁꯀ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯀ꯭ꯔꯁꯇꯤ ꯍꯥꯟꯅꯗꯤ ꯂꯩꯔꯛꯇꯦ ꯍꯧꯖꯤꯛꯇꯤ ꯑꯃ ꯂꯩꯔꯦ ꯃꯉꯥꯜ ꯈꯝꯕꯜꯂꯗꯨꯅ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯪꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ इहान हाना नुंसिजखिबा लमनानबदि नंगने अरोइबसु नंगना ओइगनी थौंगाम नंगी नुंसिबसे ngana ifamda thungjaramadi phagadaबनी को ngana nanak yonadi paijarakbane adubu chaktaaba thenglubana upai lekhidabane अथेंगबद चक्ताबो ओइजरबसु चेंग मचल थारक तानफमदा चक्तारबदी अदुसु तोंगजबा मने अदुदांगान आई थम्मगे चाक थोंगनबा तौरुखिगे होय होय होरे नंग संगाकांदा टेक सारो मंगाल फोन थमख्रे थौंगम मागी कारदगी थोगलागा ममागा थवानगगी मनाक्ता लाई थौंगमना ननाव थवाना हौने नंगा लयुरगेरा आई चाक थोंगमगे सी हाइरगा थौंगमना थवानदा पैसा पी थवाना पैसागिदी यारनिदा अइंगोंदगी लेरागे हे नंग पैसा याम पाइब्रा हा पिरिसे ससत लौसे अइना पिजनिंग तौबनेबा थवाना थौंगमदगी पैसा दु लौरगा होय नंगना याद्रबनिना अइ लौरे अदो कुइरओय फट हलके फजना लेरमो होय होय लेजरमगे थवान चटख्रे थौंगमदा मखा ताहौई मसिदीबा इमा आई चाखुमदा जंगगे को थौंगम चाखुम चंगगा चाक थोंगबा हौरे
ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯔꯣꯏꯁꯨ ꯁꯦꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯋꯥꯟ ꯍꯜꯂꯛꯑꯦ꯫ ꯊꯋꯥꯟꯅ "ꯈꯔ ꯀꯨꯏꯔꯦꯍꯦ, ꯃꯃꯜ ꯌꯥꯝ ꯍꯦꯟꯅ ꯍꯥꯏꯕꯒꯤ ꯈꯔ ꯉꯪꯈꯠꯅ ꯂꯩꯔꯨꯗꯅ." ꯊꯧꯉꯝꯅ "ꯀꯩꯗꯧ ꯑꯃꯨꯛ ꯉꯥꯡꯅꯔꯨꯏꯅꯣ? ꯃꯣꯏꯁꯨ ꯁꯦꯟꯗꯣꯡ ꯈꯔ ꯐꯪꯅꯕ ꯇꯧꯖꯔꯤꯅꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯁꯦꯟꯗꯣꯡꯅꯦꯗꯅꯁꯨ ꯄꯪꯄꯤꯕꯤ ꯌꯥꯕ꯭ꯔꯣ? ꯈꯔ ꯌꯦꯡꯉ ꯄꯤꯗꯧꯅꯤ." "ꯍꯣꯏ ꯍꯣꯏ, ꯐꯔꯦꯁꯦ. ꯆꯠꯂꯣ, ꯏꯃꯥꯒ ꯂꯩꯔꯝꯃꯣ." ꯊꯋꯥꯟ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯑꯒ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯔꯣꯅ "ꯏꯆꯥꯕꯨ ꯃꯃꯥ ꯍꯣꯏꯗ ꯄꯥꯎ ꯐꯖꯅ ꯍꯥꯏꯈ꯭ꯔꯕꯣ?" ꯊꯋꯥꯟꯅ "ꯍꯥꯏꯈ꯭ꯔꯦ ꯏꯃꯥ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ ꯍꯥꯏꯈ꯭ꯔꯗꯤ. ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗꯅꯦ ꯄꯥꯈꯠꯅꯅꯤ. ꯍꯥꯏꯗ꯭ꯔꯗꯤ ꯍꯥꯏꯌꯣꯅꯅꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ." ꯊꯧꯉꯝ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯅꯅꯥꯎ, ꯆꯥꯛ ꯊꯥꯡꯗꯣꯛꯑꯦ, ꯆꯥꯊꯣꯛꯂꯁꯦ." ꯊꯔꯣꯅ "ꯍꯣꯏ ꯍꯣꯏ, ꯏꯕꯨꯡꯉꯣ ꯊꯋꯥꯟ, ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ." ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯒ ꯆꯥꯛ ꯆꯥꯒꯗꯕꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯊꯩ꯫ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄ ꯇꯥꯏ꯫ "ꯊꯧꯉꯝ! ꯊꯧꯉꯝ!" ꯊꯧꯉꯝꯅ "ꯏꯃꯥ, ꯑꯩ ꯌꯦꯡꯂꯨꯔꯒꯦ." ꯊꯧꯉꯝ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯨꯁꯃꯥ ꯁꯨꯃꯥꯡꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯉꯝꯅ "ꯁꯨꯁꯃꯥ, ꯅꯪ ꯑꯣꯏꯔꯦ, ꯂꯥꯛꯑꯣ ꯆꯪꯉꯣ." "ꯑꯩꯒꯗꯤ ꯀꯧꯕꯤꯔꯛꯄꯣꯟꯇꯦꯕ, ꯑꯩꯈꯣꯏ ꯇꯥꯟ ꯀꯥꯏꯕꯗꯨꯇꯪꯒ ꯄꯤꯖꯔꯗꯅ ꯍꯥ." "ꯑꯁ ꯌꯥꯔꯦ ꯕꯥ, ꯅꯪ ꯉꯁꯥꯏ ꯊꯕꯛꯀꯤ ꯀꯩꯒꯤ ꯍꯥꯏꯅꯕꯗꯨꯗ ꯀꯥꯎꯊꯣꯛꯎꯕꯅꯦ ꯑꯩꯁꯨ꯫ ꯂꯥꯛꯑꯣ ꯆꯪꯉꯣ." ꯁꯨꯁꯃꯥꯒ ꯊꯧꯉꯝꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯊꯔꯣꯅ "ꯁꯨꯁꯃꯥ, ꯅꯪꯁꯨ ꯂꯥꯛꯂꯕ꯭ꯔꯥ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯤ ꯄꯨꯟꯅ ꯆꯥꯊꯣꯛꯂꯁꯤ." ꯊꯋꯥꯟꯅ "ꯕꯥꯔꯇꯣꯟ ꯇꯧꯗꯅ ꯗꯦꯕ ꯀꯔꯃ ꯂꯥꯛꯄ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯪꯅ." ꯁꯨꯁꯃꯥꯅ "ꯇꯥꯅꯤꯡꯗꯦꯍꯦ, ꯑꯩꯗꯤ ꯁꯤ ꯌꯨꯝꯅꯦ ꯈꯪꯉꯕ, ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯕꯥꯔꯇꯣꯟ ꯇꯧꯅꯗꯦ, ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯂꯥꯛꯅꯩ." ꯊꯧꯉꯝꯅ "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯅꯣꯏ ꯑꯅꯤ ꯌꯦꯠꯅꯕꯤꯗꯣ ꯇꯧꯔꯅꯨ, ꯆꯥꯛ ꯆꯥꯔꯁꯦ." ꯁꯨꯁꯃꯥꯅ "ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯥꯟ ꯀꯥꯏꯕꯁꯦ ꯃꯥꯒꯤ ꯑꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯈꯣꯏꯗꯧ ꯊꯤꯠꯂꯤꯁꯦ." ꯊꯔꯣꯅ "ꯉꯥꯡꯅꯗꯅ ꯂꯩꯔꯅꯨꯅꯦ ꯅꯈꯣꯏꯕꯣ, ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ, ꯆꯥꯛꯁꯤꯁꯨ ꯉꯁꯥꯏꯗꯒꯤ ꯊꯤꯗꯣꯛꯂꯒ ꯂꯩꯔꯦ, ꯂꯣꯏꯅ ꯏꯪꯉꯅꯤ." ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯔꯣꯅ "ꯍꯩ ꯁꯨꯁꯃꯥ, ꯊꯦꯡꯉꯅꯤ, ꯌꯧꯅꯕ ꯇꯧꯔꯣ, ꯏꯃꯥ ꯍꯣꯏ ꯂꯣꯏꯁꯤꯜꯍꯧꯔꯒꯦ." ꯁꯨꯁꯃꯥꯅ "ꯁꯤꯈꯛ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯝꯈꯤꯒꯦ ꯏꯃꯥ." ꯁꯨꯁꯃꯥꯒ ꯊꯧꯉꯝꯒ ꯑꯆꯥꯏꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯁꯨꯁꯃꯥꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ." ꯊꯔꯣꯅ "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ, ꯒꯥꯔꯤꯒꯗꯣ ꯌꯦꯡꯉ ꯌꯦꯡꯉ ꯊꯧ." ꯊꯋꯥꯟꯅ "ꯆꯠꯂꯒꯦ ꯏꯃꯥ, ꯆꯦ ꯊꯧꯉꯝ ꯆꯠꯂꯦꯍꯦ." ꯁꯨꯁꯃꯥ ꯃꯆꯤꯟ ꯃꯧꯄꯥ ꯆꯠꯈ꯭ꯔꯦ꯫ ꯊꯧꯉꯝꯁꯨ ꯄꯣꯊꯥꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯃꯉꯥꯜꯗ ꯇꯦꯛꯁ ꯊꯥꯏ꯫ "ꯇꯥꯔꯤꯕꯣ ꯁꯣꯅꯣ?" ꯃꯉꯥꯜꯁꯨ ꯊꯧꯉꯝꯒꯤ ꯇꯦꯛꯁ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯇꯦꯛꯁ ꯊꯥꯔꯛꯄꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯁꯠꯍꯜꯂꯤ꯫ "ꯍꯥꯎꯋꯣ ꯐꯣꯅꯣ." "ꯀꯩꯗꯧꯔꯝꯃꯤꯅꯣ?" "ꯅꯪꯒꯤ ꯇꯦꯛꯁ ꯉꯥꯏꯔꯝꯃꯤꯅꯦ." "ꯏꯁ, ꯌꯥꯝ ꯅꯨꯡꯁꯤꯗ." "ꯑꯗꯨꯕꯨꯗꯤ ꯅꯋꯥꯅꯤꯗꯅ." "ꯑꯗꯣ ꯆꯥꯛ ꯆꯥꯔꯕꯣ?" "ꯆꯥꯔꯦ, ꯑꯗꯣ ꯅꯪ ꯆꯩ ꯌꯥꯝ ꯅꯤꯀꯣ." "ꯀꯩꯗꯧꯔꯒꯦ ꯑꯩ?" "ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯦ." "ꯑꯦ, ꯑꯗꯨꯏ ꯆꯩ ꯅꯤꯔꯤꯕ?" "ꯍꯣꯏ." "ꯅꯨꯡꯁꯤꯍꯟꯗ ꯌꯥꯗꯕꯩꯅꯦ." "ꯑꯩ ꯅꯥꯛꯇ ꯊꯝꯅꯤꯡꯉꯦ." "ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ." "ꯂꯥꯛꯑꯣ ꯑꯗꯨꯗꯤ." ꯇꯥꯟꯖꯥꯁꯤꯗ ꯀꯣꯔꯧꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ "ꯗꯥꯉꯥꯟ, ꯀꯣꯔꯧ ꯀꯣꯜ ꯂꯥꯛꯑꯦ, ꯑꯝꯇ ꯄꯥꯏꯒꯦ." "ꯉꯥꯏꯈꯣ, ꯄꯥꯏꯈꯤꯅꯣ, ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯣ, ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯧꯔꯒ ꯀꯟꯐꯔꯦꯟꯁ ꯄꯤꯔꯣ." "ꯍꯣꯏ." ꯊꯧꯉꯝ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯏ꯫ ꯃꯉꯥꯜꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯅꯃꯥꯟꯅꯕꯗꯨꯗ ꯇꯧꯔꯣ." "ꯄꯥꯏꯌꯨꯀꯣ." ꯊꯧꯉꯝ ꯀꯣꯔꯧꯗ ꯀꯣꯜ ꯇꯧꯏ꯫ ꯀꯣꯔꯧꯅ "ꯊꯧꯉꯝ." ꯊꯧꯉꯝꯅ "ꯍꯥꯎ." "ꯋꯥꯔꯤ ꯑꯃ ꯂꯩꯔꯦ." "ꯀꯩ ꯋꯥꯔꯤꯅꯣ?" "ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯗꯒꯤ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯗꯤꯜ ꯇꯧꯁꯦꯅ ꯌꯥꯝ ꯂꯥꯛꯑꯦ, ꯅꯪꯕꯨ ꯎꯅꯅꯤꯡꯉꯦ, ꯅꯪꯕꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯂꯣꯏꯅ ꯍꯥꯏ꯫ ꯏꯊꯟꯗ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯗ꯭ꯔꯦ, ꯌꯥꯔꯗꯤ ꯅꯪ ꯊꯨꯅ ꯑꯝꯇ ꯆꯪꯉꯣ." "ꯍꯣꯏ, ꯑꯩ ꯁꯣꯝꯗ ꯈꯟꯅꯔꯛꯈꯤꯒꯦ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯦ."
ꯀꯣꯔꯧ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯊꯧꯉꯝꯅ ꯗꯥꯉꯥꯟ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ. ꯑꯁꯣꯝꯗ ꯊꯕꯛꯀꯤ ꯌꯥꯔꯛꯇꯕꯅꯤꯅ ꯆꯠꯂꯨꯔꯣ. ꯑꯗꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯣ. ꯅꯪꯅ ꯆꯠꯄ ꯈꯨꯗꯤꯡ ꯏꯃꯥ ꯑꯗꯨꯝ ꯂꯣꯏꯅꯧ. ꯏꯃꯥꯁꯨ ꯈꯔ ꯀꯣꯏꯊꯣꯛꯆꯅꯕ. ꯍꯣꯏ ꯗꯥꯉꯥꯟ. ꯑꯗꯣ ꯑꯩ ꯆꯠꯅꯤꯡꯗꯦ. ꯍꯥꯟꯅꯗꯤ ꯃꯅꯤꯄꯨꯔꯁꯦ ꯂꯥꯛꯅꯤꯡꯗꯕꯅꯦ. ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯦ. ꯊꯕꯛ ꯌꯥꯗꯕꯒꯤꯕꯨ ꯆꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯂꯝ ꯂꯥꯞꯅ ꯂꯩꯅꯔꯁꯨ ꯊꯃꯣꯏꯗꯤ ꯅꯛꯅ ꯂꯣꯏꯅꯗꯣꯏꯁꯤꯗꯤ. ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯀꯅꯤꯌꯦ. ꯗꯥꯉꯥꯟ, ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯦ. ꯐꯖꯅ ꯆꯠꯂꯨꯀꯣ. ꯆꯠꯂꯗꯤ ꯍꯦꯄꯤ ꯖꯔꯅꯤ. ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯊꯧꯉꯝ ꯊꯔꯣꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯑꯣꯐꯤꯁꯇ ꯍꯥꯟꯅ ꯆꯠꯂꯒ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯊꯧꯉꯝꯅ ꯀꯣꯔꯧ, ꯀꯣꯔꯧꯅ ꯍꯥꯎ, ꯖꯔꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ? ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯃꯥꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯗꯥꯏ, ꯌꯥꯎꯔꯛꯇ꯭ꯔꯕꯣ? ꯌꯧꯔꯛꯑꯦ꯫ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯑꯩꯒꯤ ꯀꯥꯗ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯄꯣꯊꯥꯍꯧꯋꯦ꯫ ꯑꯣꯍꯣ, ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯏꯃꯥꯒ ꯎꯅꯔꯒꯦ. ꯑꯗꯣ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯂꯥꯛꯄ ꯀꯝꯄꯅꯤꯁꯤꯡꯗꯣ ꯌꯦꯡꯉꯣ꯫ ꯀꯣꯟꯅ ꯌꯦꯡꯉꯒꯦ. ꯑꯩ ꯗꯥꯉꯥꯟꯗ ꯀꯣꯜ ꯑꯝꯇ ꯇꯧꯔꯨꯒꯦ꯫ ꯊꯧꯉꯝ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯧ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯃꯉꯥꯜ, ꯃꯉꯥꯜ, ꯃꯉꯥꯜ. ꯊꯧꯉꯝ, ꯃꯉꯥꯜꯒ ꯅꯪꯒ ꯂꯥꯞꯅꯍꯟꯕꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ. ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕꯁꯤꯅ ꯑꯩꯒꯤ ꯐꯤꯔꯦꯞꯅꯤ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟ ꯑꯁꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯊꯧꯉꯝ. ꯊꯧꯉꯝ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯏ꯫ ꯊꯧꯉꯝꯅ ꯗꯥꯉꯥꯟ, ꯃꯉꯥꯜꯅ ꯌꯧꯔꯕꯣ? ꯌꯧꯔꯦ꯫ ꯑꯣꯐꯤꯁꯇ ꯍꯥꯟꯅ ꯆꯪꯉꯦ꯫ ꯏꯃꯥꯗꯤ? ꯏꯃꯥꯗꯤ ꯃꯀꯣꯛ ꯉꯥꯎꯋꯦꯅ ꯄꯣꯊꯥꯔꯤꯌꯦ꯫ ꯑꯗꯣ ꯊꯧꯉꯝ, ꯀꯩꯗꯧꯔꯒꯦ ꯗꯥꯉꯥꯟ? ꯅꯪꯅ ꯂꯥꯞꯅ ꯂꯩꯈꯤꯕꯁꯦ ꯑꯩ ꯏꯁꯥꯁꯦ ꯏꯆꯤꯡ ꯆꯤꯡꯅꯖꯩ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯗꯥꯉꯥꯟ. ꯏꯃꯥꯁꯨ ꯂꯩꯔꯤ, ꯀꯣꯔꯧꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯣꯔꯧꯗꯨꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ. ꯃꯥꯗꯤ ꯊꯥꯏꯅꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯅꯦ꯫ ꯑꯗꯨꯗꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ꯫ ꯀꯩꯒꯤ? ꯊꯥꯏꯅꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯐꯖꯅ ꯈꯪꯂꯝꯂꯅꯤ. ꯅꯪꯅꯁꯨ ꯃꯥꯕꯨ ꯐꯖꯅ ꯈꯪꯂꯝꯃꯅꯤ. ꯑꯗꯨꯗꯗꯤ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯛ ꯍꯥꯏꯁꯤꯗꯤ ꯑꯃꯅ ꯑꯃꯕꯨ ꯐꯖꯅ ꯈꯪꯕ ꯍꯥꯏꯕ ꯑꯃ ꯆꯪꯕꯅꯤꯅ ꯅꯪꯅ ꯈ꯭ꯋꯥꯏ ꯃꯇꯤꯛ ꯆꯥꯔꯅꯤ ꯈꯜꯂꯝꯃꯗꯤ? ꯈꯜꯂꯝꯃꯣꯏꯗ ꯀꯩꯁꯨ꯫ ꯅꯀꯣꯛꯇꯣ ꯑꯐꯕ ꯁꯨꯝ ꯈꯜꯂ ꯂꯩꯗꯣ ꯀꯩꯒꯤꯅꯣ? ꯐꯠꯇꯕ ꯈꯔꯁꯨ ꯈꯟꯕ ꯇꯝꯃꯨ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯃꯤ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯦ. ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯛꯇ ꯐꯥꯎ ꯌꯦꯡꯊꯤꯅꯕ ꯅꯨꯡꯁꯤꯅꯗꯕ ꯉꯥꯛ ꯉꯥꯏꯔꯕꯅꯦ꯫ ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯍꯣꯏ ꯗꯥꯉꯥꯟ꯫ ꯀꯣꯔꯧꯒ ꯌꯥꯝ ꯅꯛꯅꯅꯨꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯕꯨ ꯐꯅꯕꯅꯦ꯫ ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯅ ꯅꯪ ꯑꯩꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯅꯁꯨ ꯂꯧꯈꯤꯅꯣ꯫ ꯂꯧꯗꯦꯌꯦ ꯗꯥꯉꯥꯟ. ꯑꯩꯁꯨ ꯈꯪꯉꯦ ꯗꯥꯉꯥꯟꯅ ꯍꯥꯏꯔꯤꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯍꯥꯏꯕ꯫ ꯐꯔꯦ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ. ꯏꯃꯥꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯍꯣꯏ꯫ ꯃꯉꯥꯜ ꯀꯣꯜ ꯀꯛꯈ꯭ꯔꯦ꯫ ꯊꯧꯉꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯏꯃꯥ, ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯁꯦ꯫ ꯊꯔꯣꯅ ꯅꯪ ꯊꯕꯛ ꯂꯣꯏꯔꯕꯣ? ꯍꯌꯦꯡ ꯃꯈꯥ ꯇꯧꯔꯒꯦ꯫ ꯊꯔꯣꯒ ꯊꯧꯉꯝꯒ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯀꯣꯔꯧꯅ ꯊꯧꯉꯝ, ꯆꯠꯂꯗꯣꯏꯔꯥ? ꯆꯠꯂꯒꯦ꯫ ꯖꯔꯅꯤ ꯂꯥꯛꯄꯒꯤ ꯋꯥꯔꯦ, ꯍꯌꯦꯡ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯌꯦꯡ ꯊꯦꯡꯅꯔꯁꯦ꯫ ꯊꯧꯉꯝ ꯃꯃꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥ 3 ꯂꯣꯝ ꯍꯧꯈ꯭ꯔꯦ꯫ ꯊꯧꯉꯝ ꯊꯕꯛ ꯍꯜꯂꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯊꯔꯣ ꯆꯪꯉꯛꯇꯨꯅ ꯊꯧꯉꯝꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯕꯦꯃꯥ, ꯊꯧꯉꯝ꯫ ꯊꯧꯉꯝ ꯍꯤꯞꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪ ꯑꯁꯣꯝꯗ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯕ꯭ꯔꯣ? ꯀꯩ ꯂꯩꯔꯒꯦ ꯏꯃꯥ? ꯅꯄꯥꯕꯨꯡꯒꯤ ꯊꯥꯒꯤ ꯑꯔꯣꯏꯕ ꯗꯤꯟ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯗ ꯇꯥꯏ꯫ ꯏꯃꯥꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯅꯤꯡꯉꯤ꯫ ꯒꯣꯕꯤꯟꯗꯖꯤꯗ ꯅꯄꯥꯕꯨꯡꯒꯤꯗꯃꯛ ꯆꯥꯛꯂꯦꯟ ꯑꯃ ꯀꯠꯂꯒ ꯐꯤꯔꯣꯏꯗꯨꯅ ꯅꯄꯥꯕꯨꯡꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯁꯣꯟꯅꯤꯡꯉꯤ꯫ ꯍꯣꯏ ꯏꯃꯥ, ꯊꯣꯛꯁꯦ꯫ ꯑꯗꯣ ꯄꯨꯔꯅꯤꯃꯥꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯇꯥꯒꯦ ꯏꯃꯥ? ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯋꯥꯠꯂꯤꯒꯦ? ꯃꯊꯪꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯅꯦ꯫ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯋꯥꯠꯂꯤ꯫
ꯍꯣꯏ ꯏꯃꯥ, ꯊꯨꯅ ꯊꯣꯛꯅꯕ ꯇꯧꯔꯁꯦ. ꯑꯩ ꯇꯤꯀꯦꯠ ꯀꯛꯅꯕ ꯇꯧꯔꯒꯦ. ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯣ. ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ. ꯏꯃꯥ ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯔꯛꯀꯦ. ꯊꯔꯣ ꯊꯣꯛꯈ꯭ꯔꯦ. ꯊꯧꯉꯝ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯏ. ꯗꯥꯉꯥꯟ. ꯍꯥꯎ. ꯑꯩ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯇꯣꯔꯦ. ꯃꯉꯥꯜ ꯍꯔꯥꯎꯅ. ꯍꯥ, ꯑꯁꯦꯡꯕꯩꯔꯣ? ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯦ ꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯒꯤ ꯊꯥꯒꯤ ꯑꯔꯣꯏꯕ ꯗꯤꯟ ꯇꯥꯏꯌꯦ. ꯏꯃꯥꯅ ꯒꯣꯕꯤꯟꯗꯖꯤꯗ ꯄꯥꯕꯨꯡꯒꯤꯗꯃꯛ ꯆꯥꯛꯂꯦꯟ ꯑꯃ ꯀꯠꯂꯒ ꯐꯤꯔꯣꯏꯅ ꯏꯃꯥ ꯍꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗ ꯁꯣꯟꯁꯦꯅ ꯍꯥꯏꯌꯦ. ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯁꯤꯗ ꯊꯣꯛꯂꯛꯑꯒ? ꯑꯗꯨꯝ ꯀꯨꯏꯅ ꯂꯩꯅꯤꯌꯦ. ꯁꯣꯝꯗꯗꯤ ꯀꯩꯁꯨ ꯊꯕꯛ ꯌꯥꯝ ꯂꯩꯕ ꯅꯠꯇ꯭ꯔꯦꯕ. ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯐꯣꯅꯣ. ꯅꯪ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ ꯁꯣꯅꯣ. ꯊꯔꯣ ꯆꯪꯉꯛꯏ. ꯏꯃꯥ ꯆꯪꯉꯦ, ꯉꯥꯏꯍꯥꯛ ꯄꯥꯏꯌꯣ. ꯊꯔꯣꯅ. ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯊꯧꯉꯝꯅ. ꯊꯕꯛꯀꯤꯅꯦ ꯏꯃꯥ. ꯊꯔꯣꯅ ꯍꯩ ꯃꯍꯤꯗꯨ ꯄꯤꯔꯒ. ꯁꯦ ꯍꯩ ꯃꯍꯤꯁꯦ ꯊꯛꯆꯤꯜꯂꯣꯁꯦ. ꯅꯁꯥꯗꯣ ꯈꯔ ꯇꯦꯛꯈꯠꯅꯕ. ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ. ꯊꯧꯉꯝ ꯃꯃꯥꯗꯒꯤ ꯍꯩ ꯃꯍꯤꯗꯨ ꯂꯧꯔꯒ. ꯍꯣꯏ ꯏꯃꯥ. ꯊꯔꯣ ꯊꯣꯛꯈ꯭ꯔꯦ. ꯊꯧꯉꯝꯅ ꯐꯣꯟꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ. ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ. ꯀꯩꯅꯣ ꯏꯃꯥꯅ ꯆꯥꯛꯈꯨꯝ ꯄꯥꯟꯅ ꯂꯩꯔꯕꯣ? ꯅꯪꯅ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ? ꯌꯥꯗ ꯇꯧꯔꯤꯅꯦ. ꯍꯣꯏ ꯍꯣꯏ, ꯐꯔꯦꯁꯦ. ꯑꯗꯣ ꯊꯧꯉ, ꯅꯪ ꯍꯟꯗꯛ ꯊꯣꯛꯂꯛꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯨꯟꯅ ꯂꯥꯛꯀꯦ ꯅꯣꯏꯗ ꯅꯪ ꯍꯥꯏꯅꯕ. ꯊꯨꯃꯟꯗ꯭ꯔꯣ? ꯊꯨꯃꯟꯗꯦ. ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯣ ꯑꯩ ꯂꯩꯇꯥꯗꯦꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯝꯃꯒꯦ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅꯕ. ꯏꯁ ꯀꯩꯒꯤ ꯂꯩꯇꯥꯗ꯭ꯔꯤꯕ? ꯈꯪꯗꯦ ꯊꯧꯉ, ꯑꯩꯗꯤ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯔꯨꯔꯕ ꯂꯥꯟꯃꯤꯅꯦ. ꯅꯪꯅ ꯑꯩꯕꯨ ꯊꯧꯅꯥ ꯑꯃꯨꯛ ꯍꯥꯞꯄꯤꯔꯤꯕꯅꯦ. ꯀꯪꯁꯤꯜꯂꯨꯔꯕ ꯅꯨꯡꯁꯤꯕꯒꯤ ꯎꯄꯥꯜꯁꯦ ꯅꯪꯅ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤꯕꯅꯦ. ꯃꯈꯣꯡ ꯁꯣꯝꯗꯨꯅ ꯃꯁꯥ ꯃꯔꯦꯡ ꯂꯣꯡꯅ ꯆꯥꯎꯅ ꯍꯧꯖꯔꯤꯕꯅꯦ. ꯎꯄꯥꯜꯁꯦ ꯑꯃꯨꯛ ꯀꯪꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ. ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯎꯄꯥꯜ ꯃꯈꯥꯗ ꯅꯔꯨꯝ ꯊꯨꯞꯅ ꯂꯩꯔꯤꯕꯅꯦ. ꯁꯥꯔꯕ ꯀꯥꯂꯦꯟ ꯅꯨꯡꯁꯥꯗꯁꯨ ꯎꯄꯥꯜꯗꯨꯒꯤ ꯎꯔꯨꯝꯗ ꯄꯣꯊꯥꯖꯕꯅꯦ. ꯀꯜꯂꯕ ꯅꯣꯡꯂꯩꯗꯁꯨ ꯎꯄꯥꯜꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯕꯅꯦ. ꯀꯔꯤꯒꯨꯝꯕ ꯀꯥꯂꯦꯟ ꯊꯥ ꯂꯥꯛꯂꯁꯨ ꯎꯄꯥꯜꯗꯨꯒꯤ ꯃꯈꯥꯗ, ꯎꯄꯥꯜꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯉꯥꯏꯖꯒꯅꯤ. ꯊꯧꯉ, ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯁꯦ ꯑꯃꯛꯄ ꯌꯥꯎꯗꯅ ꯑꯀꯟꯕ ꯂꯪꯂꯥꯅ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ, ꯀꯅꯥꯅꯁꯨ ꯊꯣꯛꯄ ꯉꯝꯃꯔꯣꯏꯗꯕ ꯀꯤꯁꯤꯀꯣ. ꯇꯥꯟꯖꯥꯗꯨꯗ ꯁꯨꯁꯃꯥꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ. ꯗꯥꯉꯥꯟ, ꯁꯨꯁꯃꯥ ꯀꯣꯜ ꯇꯧꯔꯦ, ꯑꯝꯇ ꯄꯥꯏꯒꯦ, ꯄꯥꯏꯌꯨꯀꯣ. ꯍꯣꯏ ꯍꯣꯏ. ꯊꯧꯉꯝ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ. ꯁꯨꯁꯃꯥꯅ. ꯋꯥꯏꯇꯤꯡ ꯂꯩꯔꯤꯁꯦ ꯅꯣꯏ ꯗꯥꯉꯥꯟꯒ ꯋꯥꯔꯤ ꯁꯥꯔꯤꯕꯣ? ꯊꯧꯉꯝꯅ. ꯁꯥꯔꯤ, ꯃꯥꯁꯨ ꯄꯥꯏꯔꯤꯕꯅꯦ. ꯁꯨꯁꯃꯥꯅ. ꯊꯧꯉꯝꯒꯤ ꯁꯣꯅꯣ. ꯃꯉꯥꯜꯅ. ꯍꯥꯎ. ꯁꯨꯁꯃꯥꯅ. ꯌꯥꯗꯦꯛꯃꯤꯗꯤ ꯊꯧꯉꯝ ꯐꯪꯈꯤꯕꯗꯒꯤ ꯍꯣꯠꯅꯕꯤꯈꯤꯕ ꯑꯩꯒ ꯀꯥꯎꯔ ꯃꯥꯜꯂꯦ. ꯃꯉꯥꯜꯅ. ꯏꯁ, ꯀꯥꯎꯗꯦꯗ. ꯁꯨꯁꯃꯥꯅ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯉꯥꯎꯁꯤꯟꯅꯕꯤꯒ ꯇꯧꯕ꯭ꯔꯕ? ꯃꯉꯥꯜꯅ. ꯈꯪꯗꯦꯗ, ꯃꯁꯛ ꯏꯊꯤ ꯊꯤꯔꯒ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ. ꯁꯨꯁꯃꯥ ꯅꯣꯛꯂꯒ. ꯀꯩꯗꯧꯔꯛꯂꯤꯅꯣ? ꯍꯥꯏꯕꯒ ꯌꯥꯝ ꯏꯟꯗꯦ. ꯁꯨꯁꯃꯥꯅ. ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯊꯧꯉ? ꯊꯧꯉꯝꯅ. ꯑꯁ, ꯇꯥꯅꯤꯡꯗꯦꯀꯣ, ꯀꯥꯔꯟ ꯉꯥꯡꯅ ꯂꯩ. ꯑꯩ ꯁꯟꯗꯦꯗ ꯊꯣꯛꯂꯛꯑꯅꯤꯌꯦ, ꯏꯃꯥꯒ ꯄꯨꯟꯅ. ꯁꯨꯁꯃꯥꯅ. ꯑꯁꯦꯡꯕꯩꯔꯣ? ꯊꯧꯉꯝꯅ. ꯑꯁꯦꯡꯕꯩ. ꯁꯨꯁꯃꯥꯅ. ꯑꯩ ꯂꯧꯕ ꯂꯥꯛꯀꯦ. ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯀꯅꯤ ꯑꯗꯨꯗꯤ? ꯊꯧꯉꯝꯅ. ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯑꯗꯥꯏꯗ. ꯊꯧꯉꯝ ꯃꯃꯥꯒ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯏ. ꯁꯨꯁꯃꯥ ꯑꯦꯌꯥꯔꯄꯣꯔꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯄꯨꯟꯅ ꯊꯧꯉꯝ ꯍꯣꯏꯗ ꯂꯥꯛꯏ. ꯊꯔꯣꯗꯤ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯇꯨꯝꯈ꯭ꯔꯦ. ꯁꯨꯁꯃꯥꯒ ꯊꯧꯉꯝꯒꯗꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ. ꯁꯨꯁꯃꯥꯅ. ꯊꯧꯉ, ꯄꯥꯕꯨꯡ ꯆꯥꯎꯊꯣꯏꯒꯤ ꯗꯤꯟꯗꯣ ꯀꯩ ꯅꯨꯃꯤꯠꯇ ꯇꯥꯔꯒꯦ? ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯅꯦ. ꯑꯗꯣ ꯏꯃꯥ ꯍꯣꯏꯁꯨ ꯍꯥꯏꯌꯨꯀꯣ, ꯄꯨꯟꯅ ꯂꯥꯛꯑꯣ. ꯍꯥꯏꯒꯦ.
ꯗꯥꯉꯥꯟꯁꯨ ꯍꯥꯏꯗ꯭ꯔꯤꯕꯅꯦ, ꯑꯝꯇ ꯍꯥꯏꯒꯗꯕꯅꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ, ꯀꯦꯁ ꯑꯃꯒꯤ ꯆꯠꯊꯣꯛꯀꯗꯕ ꯂꯩ꯫ ꯍꯣꯏ ꯍꯣꯏ꯫ ꯁꯨꯁꯃꯥ ꯆꯠꯈ꯭ꯔꯦ꯫ ꯊꯧꯉꯝ ꯃꯉꯥꯜꯗ ꯀꯣꯜ ꯇꯧꯏ꯫ ꯃꯉꯥꯜꯅ, ꯍꯜꯂꯣ, ꯌꯨꯝ ꯌꯧꯔꯕꯣ? ꯌꯧꯔꯦ꯫ ꯑꯩꯗꯣ ꯉꯁꯥꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕꯅꯦ, ꯑꯗꯣ ꯑꯁꯣꯝꯗ ꯈꯨꯗꯛꯇ ꯃꯤꯇꯤꯡ ꯇꯧꯁꯜꯂꯛꯇꯅ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯀꯥꯏꯗꯦꯕ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ, ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯣ ꯏꯃꯥꯒ ꯄꯨꯟꯅ ꯂꯥꯛꯑꯣ꯫ ꯂꯥꯛꯀꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯑꯔꯣꯏꯕ ꯗꯤꯟ ꯅꯨꯃꯤꯠꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯃꯍꯩ ꯌꯧꯅꯔꯛꯂꯦ꯫ ꯊꯧꯉꯝ ꯃꯉꯥꯜꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯉꯥꯜ ꯃꯊꯟꯇ ꯍꯥꯊꯨ ꯆꯪꯉꯛꯏ꯫ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯊꯧꯉꯝ, ꯁꯥꯎꯅꯨꯀꯣ꯫ ꯏꯃꯥꯗꯤ ꯂꯥꯛꯇ꯭ꯔꯕꯣ? ꯏꯃꯥꯗꯣ ꯑꯁꯣꯝꯗ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯃꯤ ꯂꯥꯛꯑꯦꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦꯅ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ, ꯁꯥꯎꯅꯨ ꯍꯥꯏꯌꯣꯅ ꯍꯥꯏꯔꯛꯑꯦ꯫ ꯅꯣꯡꯃ ꯑꯣꯏꯅ ꯌꯨꯝꯗ ꯂꯥꯛꯑꯒꯦꯅ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯪꯉꯁꯦ꯫ ꯃꯉꯥꯜꯒ ꯊꯧꯉꯝꯒ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯉꯥꯜ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯊꯧꯉꯝ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯉꯥꯜꯅ, ꯊꯧꯉꯝ, ꯊꯧꯉꯝ꯫ ꯊꯧꯉꯝꯅ ꯏꯃꯨꯡꯗꯒꯤ, ꯊꯣꯛꯂꯛꯑꯦ꯫ ꯊꯧꯉꯝꯅ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯅ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯁꯣꯅꯥ, ꯅꯪ? ꯏꯕꯦꯁꯅ ꯌꯥꯎꯔꯝꯕ ꯎꯕꯗ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯗꯨꯅ ꯋꯥ ꯂꯩꯊꯣꯛꯑꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯗꯥꯉꯥꯟ, ꯏꯃꯥꯁꯨ ꯌꯥꯎꯔꯛꯑꯦ, ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯏꯕꯦꯁꯅꯥꯅ, ꯏꯃꯥꯁꯨ ꯌꯥꯎꯔꯛꯏ, ꯅꯃꯥꯏ ꯅꯃꯤꯠ ꯊꯛꯃꯜꯂꯤꯀꯣ ꯅꯣꯏ꯫ ꯊꯧꯉꯝꯗꯤ ꯏꯕꯦꯁꯅꯥꯒꯤ ꯋꯥꯍꯩꯗ ꯏꯀꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯨꯡ ꯆꯪꯉꯁꯤ ꯏꯃꯥ, ꯆꯪꯉꯛꯑꯣ ꯗꯥꯉꯥꯟ꯫ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯉꯛꯏ꯫ ꯊꯧꯉꯝꯅ, ꯏꯃꯥ ꯁꯣꯐꯥꯗ ꯐꯝꯕꯤꯌꯣ, ꯗꯥꯉꯥꯟ ꯐꯝꯂꯝꯃꯣ, ꯑꯩ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ꯫ ꯊꯧꯉꯝ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯂꯒ ꯃꯃꯥꯕꯨ ꯀꯧꯏ꯫ ꯏꯃꯥ, ꯗꯥꯉꯥꯟ ꯍꯣꯏ ꯏꯃꯥꯒ ꯂꯥꯛꯏꯌꯦ꯫ ꯊꯔꯣꯅ, ꯍꯣꯏ, ꯏꯃꯥ ꯂꯥꯛꯑꯦ꯫ ꯊꯧꯉꯝ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ, ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯌꯣ ꯏꯃꯥ꯫ ꯊꯔꯣ ꯍꯔꯥꯎ ꯆꯪꯉꯛꯏ꯫ ꯀꯗꯥꯏꯅꯣ, ꯏꯆꯥꯉꯥꯟ ꯂꯥꯛꯏꯕꯣ꯫ ꯊꯔꯣꯅ ꯌꯧꯁꯤꯜꯂꯛꯄꯗ ꯏꯕꯦꯁꯅꯥꯒ ꯃꯤꯆꯥꯅꯩ꯫ ꯊꯔꯣ ꯎꯕꯗ ꯏꯕꯦꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯕꯦꯁꯅꯥꯅ ꯃꯉꯥꯜꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯉꯥꯜꯅ, ꯃꯥ! ꯃꯉꯥꯜ ꯇꯨꯡꯍꯟꯅ ꯊꯧꯉꯝꯕꯨ ꯌꯦꯡꯅ ꯃꯃꯥꯒ ꯆꯠꯈ꯭ꯔꯦ꯫